opposition amadi ruling MP singi marakta muknabada BJP gi MP ani soktuna laikan nakhre Rahul Gandhi gi mathakta FIR pankre Kanglai Paki Maira News Service ta phongdorupagi matungina Union Home Minister Amit Shah na BR Ambedkar da hai khiba wafam adu mahakpu ikaiba pibani maram aduna mahakna lale haijagadabani haiba wahauda opposition gi members singna kholau kaya ngarang house manungda laurpadagi Lok Sabha amadi Rajya Sabha animaki proceeding yaithokraba matungda ngasisu parliament mamangda opposition amadi ruling anigi marakta muknarakpaga loinana charangnaba kaya thokre parliament ki mamangda ngasi opposition amadi NDA gi MP singna khongjang changsin kiba aduda BJP gi MP Pratap Sarangi amadi Mukesh Rajput Asok apan nangkre BJP gi MP Pratap Sarangi soktuna hospital da laikan nakre mahakpu Congress ki Rahul Gandhi ne inbadagi sokibani haina charge tawkre Pratap Sarangi tusinbadagi laibak ki sarukta soki amadi manak nakpo hospital amada laikan naki BJP gi MP Nisikanta Dubey nadi Rahul Gandhi na Pratap Sarangi bu inbada tusinduna sokpani Congress ki maikai dagi Malik Arjun Kharge nadi BJP gi MP singna Congress ki MP Priyanka Gandhi bu inki hairi serak asida BJP gi maikai dagi Rahul Gandhi na chatakiba thawong adugi mayokta police ta FIR ama thangat kre hairi thokdok adugi matangda Parliamentary Affairs Minister Kiran Rijiju na Rahul Gandhi na BJP gi MP singbu physically assault chatakibani Rahul Gandhi ekido masanagi black belt ama suni madugi mathakta Japanese martial arts karate Kung Fu haiba misakni madunabu BJP gi MP singda fukibani haina maral sikhibaga loinana Kiran Rijiju na haiki Parliament asi wrestling arena ama natte Rahul Gandhi na mahakna chatakiba thong adugidamakta apology tawgadabani hojik BJP MP gi ani hospital da laikanari nakal amromda Rahul Gandhi na phongdokibada Parliament manungdagi mahakna thoknaba honabada BJP MP Sarangi amadi atopa MP singna athingba piduna chathandana thamki matang aduda Congress ki luchingba Malik Arjun Kharge su yauki BJP gi MP singna inlakpadagi Malik Arjun Kharge tusinduna uda soki maduda maikai anida inthok inchin tawkibani amadi irang thokibani aikoina parliament ki mapanda thokpagi hak lei amadi thokdok adugi asengba maram sing camera singi footage da ubu fangani haiki Manipur gi High Court na Licipriya gi Facebook thingkibagi mayokta meta da notice issue tawnaba khangan kre Licipriya da Swami Agni Best Change Maker Award 2024 piduna ikai khumnaba utkedawri High Court of Manipur gi Justice Ahanthem Bimol gi bench na ngarang Manipur lengak na Licipriya machin menaba mahaki official Facebook account thingjinbagi mayokta Facebook meta da notice issue tawnaba khangan kre Manipur lengak ki maikai dagi Licipriya gi post kayana other community kuki mabukning nungai roidaba wafom kaya phongki haina phongdorokli Licipriya gi petition adu senior advocate Khaidem Mani advocate Maihobam Rakesh advocate Aribam Nautesori advocate Aribam Gautam Sharma amadi advocate Khangembam Samungong na punna thadorokibani loidana Manipur lengak amadi Bharat lengak ki Ministry Information and Technology gi maikai dagi advocate Manikumar na lepki hairi Licipriya gi maikai dagi phongdokibada lengak haitraga angang gi Facebook hekta thingjinba asi malemda angakpasingi manungda amani Licipriya pharbasu phatrabasu malemgi kwaidagi angang oina East Timor government makhada official youngest diplomat oina president amagi special envoy oribani mahaki Facebook na malemgi miyamga pau phawdo phawjin tawnabada achauba chengakni ngammi habigi matagum Manipur lengak na mahaki machin menaba honabada Facebook hekta thingziliba asi mahaki career hantanaba honabaga chap manai hairi urgent listing tawduna ngarang phamkiba Manipur High Court ki hearing aduda Justice Ahanthem Bimol gi maikai dagi chayol mari gi manungda respondent number 3 oriba meta Facebook na notice issue tawduna karigidamak Licipriya gi Facebook account thingjingadoribano haibagi matangda paukum piraknaba khanganki loinana mathangi hearing January 13 2025 ta lepnabasu khanganki mathangi hearing numita interim order amasu pass tawgani haina su palli Manipur State Commission for the Protection Child Rights Manipur lenga ki commissioner home gi mathakta issue tawkhiba notice amagi matung inna Manipur lengak na Licipriya kanguzam gi Facebook account thingziliba asi Jiribamda imung amagi angang nupi macha ani yauna miyoi taruk tamthina kukina hatkiba tawdok adu
अरानब पाउनी मधुलाना लिसिप्रिया नमहा की फेसबुक अकाउंट ऑटोप्सी अमदी पोस्टमार्टम रिपोर्ट याउदना शेयर तौखी लोइनना मतमदुगी जरीबाम की ओसी इबो तोंबिना तौरिबा अफब थबक कयादा लिसिप्रिया नमहा की फेसबुक अकाउंट थागत वाई फोंदोकपना ऑफिसर अदुगी पुंसीदा खुदोंग थिहलकपा याई लोइनना लिसिप्रिया की पोस्ट कयाना अदर कम्युनिटी कुकी की मबुक निंग नुंगाई रोइदबा वफम फोंदोर ए हाइनसु मणिपुर लेंगा की माइकैदिगी फोंदोखी लोइनना लिसिप्रिया ना अरानबा युमफम याउदबा पाउ कया शेयर तवी हाइनसु पल्ली मधुगिदमक इमरजेंसी ऑर्डर अमा होम डिपार्टमेंट मिनिस्ट्री ऑफ इंफॉर्मेशन एंड टेक्नोलॉजी दा थादुना इंडिया मनुंगदा लिसिप्रिया की फेसबुक थिंजिनबा खंगनखिबनी लिसिप्रिया नसु मणिपुर की चीफ मिनिस्टर एन बीरेन सिंह की पुकनिंग चिंगसिंदुना मा की फेसबुक अकाउंट थिंजिनबना ऑफिशियल वर्क कयादा प्रॉब्लम ओइरे अथुबु मतमदा हांगदोकपिनबा कयारक अपील तौब लेख्रबनी अमरोमदा लिसिप्रिया दा ngasi Hyderabad Democratic Sangha amadi Malemgi maming leiraba car company oriba Mercedes Benz na Swami Agni Best Changemaker Award 2024 piduna ikai khumnaba utkadori hairi Indian Constitution bu karemnaba Amit Shah phamthado o haiduna Congress ki tawmi sina kongjang changsin krai Bharat ki state kudimakta aikoi purnamakna ikai khumnariba Indian Constitution bu Union Home Minister Amit Shah na karem kathai na khiba adubu yamna kan yaning daba phongdokladuna ngasi Manipur Pradesh Congress Committee ki leaders sing amadi workers sing na biti rota leiba Congress Bhavan dagi Kangla fawba miyam gi khongsat chatkre khongsat aduda Bharat ki Constitution bu usitaba yaning de Bharat ki Constitution bu ikai ba piba Amit Shah famthadu u Bharat ki Constitution bu ikai khumnagadabani Home Minister Amit Shah ki thawung yaning de haibani singba kholaw kaya lawki khongsat aduga mari leinana Manipur Pradesh Congress Committee MPCC ki President Kaisam Megachandra na phongdokhibada Father of Constitution Dr. Ambedkar bu Home Minister Amit Shah na karem kathainaba wari kaya ama Parliament ki mifam da haikhiba adu Amit Shah na lale haigadabani natraga Home Minister dagi resign tawgadabani aikhoi pumnamakki Constitution asi mafam khudingda India gi state khudimakta ikai khumnaduna latliba asibu karem kathainaduna ikai ba piba asi nungaite akan mamongda condemn tawi haiki mahakna makha tana phongdokhibada Amit Shah gi thawong adubu condemn tawbo oina Kangla mamangda protest tawbani non democratic oiba thawong asigi mayokta ICC gi Malik Arjun Kharge na protest tawi haibagi damak mahak pusu Home Minister amadi BJP gi MP singna ikai ba piba asisu nungaite अथुब मतमदा मरम चाना थिगतुना चेराक पिगदबनी हाइबा अकनबा वफम सुफंगदोके कुकीजौ काउंसिल कौबा रजिस्टर तौबा ऑर्गेनाइजेशन अमत लेते मणिपुर दा लमका कौबा डिस्ट्रिक्ट सु लेते लेंगाक पाउनिंको न्यूज सर्विस द फोंदरोपगी मतुंगिना कुकीजौ काउंसिल KZC कौबा रजिस्टर तौबा ऑर्गेनाइजेशन अमत मणिपुर दा लेते ऑर्गेनाइजेशन असिगी हेडक्वार्टर लई हाइरिबा लमका डिस्ट्रिक्ट कौबा डिस्ट्रिक्ट अमत मणिपुर दा लेते हाइना मणिपुर लेंगाक न थादरोप चेरोल मन फोंदरोगली DIPR na thadrokpa cherol amana hai asigumba masak khangdaba mapa leibakta base toba organization kayana lamdam asigi legal amasung administrative framework ki wangmada operate tawrabra haibagi chingnaba leire mapa leibak singdagi narolda leibak asida changsilakpa miyoi sing thingnanaba Manipur yauna North East ki state ahumda Ministry of Home Affairs na protected area permit PAP chanhankre Kuki Council hairiba organization asina Miamda lana lamjing na buhonaba amadi lamdam asida irang thokan na buhonariba sing asigi matangda police na FIR ama launch tawduna thijilagani lengak asina lamdam asida tangdu leitaba hanjin hanaba amadi mahuksagum ingna sikna leihanna buhonari miamna su asigumba credible oidaba information sing asidagi section view national amasung local media na su asigumba unauthorized oiba organization sing asina thadropa sirol sing phongbi ganu haina su sirol sina makhata na phongdoki PAP regime amu hana chana kre mapal lebak tegi naronda mitop changsilakpa thingnaba security gi ahenba section thawang lokhatpo oina Manipur Mizoram amadi Nagaland Ministry of Home Affairs na protected area permit PAP regime amu hana chanan kre khongthang asigi makhada state sing asida changsilakpa foreigners singi checking hena kankhatpa galoina foreigners protected areas order 1958 ki makhada permit lobagi tangai fadaba leiragani hairi ningsing bayai North East State singda tourism chawkhat anabagi pandamda PAP asi kumja 2011 da January da lokthokibani adum oinamak security gi maramna amuhanna hairiba PAP asi chana halakpani